Semdin Sadinduna Miambulana Lamding Naba Chatarak Patawong Haina Akhang Kashar Fondokre. Thasigi Kunitoi Jurjanpur District Labor Sangai Kot Police Station da social media the Mahaki Ming Sidinaduna Sasinaba account amada post of Wafam Amagamari Lenana Sangai Kot Subdivision Defense Committee na Mahaki Matak action lokat Pio Haina application Tadin Kibadu Semdin Sadin Balebak Miambulana Lamding Duna Mahaki is just Sohanaba Atamnana Kuchil Tarang Tauduna Chatakibat Tawong Amani Haina Indigenous People Forum Manipur Ifangi President Akhang Kashar Fongdoragli. Lup asigi President Akhang Kashar Kudek Piduna Tadroba Chirol Amada Police Station Kiasama Register Taunana Bapisilakiba social media gi account adu Mahaka Hiram Amatada Marilena de Haribe account adu Semdin Sadina Mahaki Mingcha Tinanaba Atamnana Silakiba Tawong Amani Hariba Sigumba Aranba Tawong Asi Handaki Asina Ahan Manate Haukiba Matamda Kukido Community gi Tongan ba group singi maike degi mahak po mingcha thinanaba asigumba aranba thawong kaya chatharakiba leikre adubu hairiba thawong sing adu ngasi fawba nongmata mai pakpa leitri Akhang Kashar na thadorokiba sirol aduna makata na hai lamdam asigi puwari bu semdok sadutuna laibak miyamna lana lamjingnana ba leptana honaragliba thawong asi laibak thiba thawong amani hairiba thawong asi lamdam asigi khunaida leiriba laibak miyangi marakta Tokai Tana Hana Basin Balalong Amani, Democracy Set Palebak Asida Asigumba Ranba Yumpam Yaudaba, activities sing Asigi, Janafam Late Hibasi, Makoina, Kangdin Batangai Fadi Hinasu Fondorli. Nakalamarom dana Indigenous People Forum Manipur Ifangi Media Cell na Tadroba Chirol Amada, Lamdamasida Ingtapa Amaga Nungsisana na Hingminaba Masong, Lamdamasigi Lomin Singi Indigenous Right, Democratic Value Fangna na Bahona Badalup Asigi, President Akhang Kashar na ngasi fawba maruwaiba thawdang lawduna lagli maramaduna mahaki matakta Semdin Sadinduna lebak miyamda lana uhana bahona ragliba miyoy singi matakta Manipur amadi India lenga ki maike dagi ningtina investigation chasaduna alanba tawba miyoy singi matakta angyoiba sairak piyu haina sulup asigi maike dagi taksilagli Accident ani Sire ngarang nungtul pung ani rom tarakpada None District 43 milestone mayada Bolero pickup van NL01A7074 accident thokpada None part 4 dagi Gaimais 1 Kamai Say Nimpumanga Masong Assamgi Kirby Arlong Dagi Dimalo Hansu Say Kuntaruk Siraga Driver Sausin Tuik Gamai Say Kuntrataruk Sokle Hari News Somtalda Assam Rifles na Myanmar gi lal hobatara hat ki bad ot nairama matung da hat pani haina fongdoragle chaliba me tha asigi tara marida India gi border manakta leiba makoi gi temporary outpost gi mafam khangdana mangkiba Sangang region Tamun township ki local people defense team PDF ki miyoi tara Indian army na control tauba paramilitary force ama oriba Assam Rifles na faraga ot nairaba matungda nomaina kaptuna hat ki bagi reporting fangle haina Myanmar gi pause da Irawadi na Fongdokre adum oinamang India gi authorities sing na di siriba miyoy sing ase lona yada mamawong da India gi ngamkai manungda changsilakpadagi khuthokna bada hatpane haina claim tawri miyoy sing ase gi misi ase gi maramda thidinbinaba Myanmar gi Civilian National Unity Government NUG na India gi mafamda haijarakre hairi PDT gi miyoy tara sikhiba thawdok ase gi matangda tamuda leiba Resident Fighter amagi paudam paladuna pausesina hai me tara humdoi gi ayupung tara matorom tabada Assam Rifles AR gi lanmi singna Tamu District ki PDT outpost aduda yengsin balaki hairiba matam achidagi chaurangna pung mari rongi matungda Tamu District PDT gi officer sengchu PDT aduda inspection tawba laki adubu numit asimaki numidang pung taruk makhairom taba matamda mafam aduda lanjana duna leiriba miyoy singna AR gi lanmi singna PDT gi miyoy sing adubu faraga pukiba uba fangnaki mathangi numit ki ayupung 3 natraga 9 lom taba matamda PDT gi miyoy amana chana thangnaba chingba pochai puduna lakpada outpost adu ihang hangna leirama thengnaki amasung paw adu mathak thongba stingda report tawki matungda PDT gi officer singna AR gi officer in command ga mangkhriba PDT gi miyoy sing adugi maramda I paw faungnaruba matamda Kuthokna bagi thawdo ama thokle haina khangalaki asiba hakchang ching adu India gi maike dagi me tara taru ki ayupung mapan makai taba matamda khosinaraki amasung numit adu maki nungthil pung ahum lom tabada poloiduna aroiba mathau mangam pangthoki hairi makoi gi ngamkai manungda PDT gi lanmi singna sangchilakpadagi khuthokna bagi thawdo adu thokibani haina India gi authorities singna claim tawriba asida Nahaki oiba hainingba wafam kari lai haina hangba wahang amagi paukomda Resident Fighter asin hai Madu aran bawani
Kariguma makoina nongmai kapnarama tarabadi anakpada lairiba aikoigi unit singna nongmai makol taba phanglangani. PDT gi miyoi singna India gi ngamkhai manungda changchilai haina claim toriba asipsu kariguma changchilama thoklabadi makoibu fagadabani hatfam thokte. PDT gi outpost asi Tamu township ki manung chanba India gi ngamkhai gi kilometer 13 lamna leiba Kamagi amasong Tinjin hariba khungang adigi marakta leibani. Makoina hana leirama mafam adu khangkibadagi PDT na May 12 da anauba mafam asida lakhibani hairi. Asiba hakchangsing adu matau karamna phangki amasong masada miyot minai chathakibagi khudam phangi haibasi chumbara haiba wahangsing asigi pakhumda fighter asin hai. Hakchangsing adu hanchangduna pomlaba matungda AR na military gi truck amada haptuna Campus Cemetery da Puraki, Tamu District PDT amasong People's Authority gi senior officer ani hakchangsing adu puduna chatlingaida fajinduna AR gi camp ta thamki amasong AR gi lanmi sing adu halaklaba matung adu khakta thadoraki. Wafam sing asida sunatana AR na PDT bu document amada nampuda khudek pihanki. PDT amasong People Authority gi official tingi mafamda asibak changsing adu pamlabadi AR na Manipur gi Chandel district manung chena laiba New Somtal khul manakta ngamkhai gi sambal khabada thingba tawroi haina wasakpa sirol amada khudek pigadabani haina mantikna ki hairi. Siramle Festival yawa chatkiba tangkhul ama Chingnaningngai Oib Maongda siduna leiramle. Ukhrul district ki Hunpui village ki manung chena laiba awang tawdagi masagi sahi 94 suraba AS Tel Chang kauba nupa ama Siramle Festival yawa chatkiba miyoi ama Ukhrul Police Station gi jurisdiction manungda laiba Hemlai Khong A block da siduna leiramle hairi. Laikhidraba AS Tel Chang thastiki kundagi hauduna kunmari fawba pangthokadoriba Siramle Festival saruk yaba chatkibadagi numit nini rom thiba khangdana leiraklaba matung thawai yaudraba hakchang oina ngarang ayuk pung 9 taba matamda Hemlai Khong A block area da thengnarakibani. Haudik fawbagi oina matau karamna laikhidabano haiba chap chaba khangma ngamdrabasu authorities singi makedagi laikhidraba si bhakchang adugi mafam kayada aso open gi dakfam kaya lairamba thengnaki. Mari lainaba police station na case amal laukhalaba matung laikhidraba AS Tel Chang gi asi bhakchang Regional Institute of Medical Science RIMS ki Miral Changda postmortem taunabagi damak thamkra hairi. President role thamdilaga Manipur thukaina ba honariba lengak pairiba sing chatpi kro pamjare haina ibe sobina fongdoragli. Manipur da president role thamdilaga lengak pairiba governorship security advisor na Manipur haibasi karino khangdraba male. Manipur thukaina ba honariba sing Manipur da leibiranu president role pamjare isagi lengak semlaga leijerage haina ya school apun maira paibigi president RK ibe sobina fongdokre. Wafama singarang United Club ya school na sinduna ya school gi lekai nipan gi maira paibi sing na punchilaga Moirangkhom Chawai Jamlaikai the funky wakat mi from the Fondo Kibani. Mahana Makata na hai India gi state ama oiriba Manipur da buffer zone thamagi wahanto karino. Manipur da buffer zone kawa mafam amata laite. Manipur asi maitai khaltaki nate. Maitai khaltaki hairagadi. Maitara bak kauram loidra. Manipur gi masa khangdaba governorship security advisor na Maha regiment order piduna Siramle festival gi paul launaba DIPR na sinba MSD bus tongna chatkiba paumi sina tongliba bus aduna Goltabi yorakpada bus aduda thariba Manipur muthatrabadi chatpa yaroi haiba athingba adu laibak thibani isagi iramdamda Manipur thaba gari tonglaga chatpada athingba piragliba si higher authority na minyang changbiraga thidokpiyu. Manipur da lairiba miyang khudingmangna Manipur thugaiba pamde kanaguma Manipur thugaiba pama miyoi kharagi interest ta Manipur muthalaga chatpa yani haibagi chapchaba maram asi khangalu. Manipur da president role thamdilaga sananingba maongda sanariba Manipur thugaiba pambada interest lairiba Manipur thugaiba pamliba seng Manipur da leibiranu haina fongdoki. Loinana haudik iramdam asida oiriba thodok asina miyam khamthengna ware iramdam asigi maikei khudingmak amata chatpa yadriba se midyang changbiduna hanagum tangdu laita ba laihanaba honabada mai onchinba chungani. Haudik lairiba mawong asidi Indiana Manipur asi thawoibidre haiba mayek sengna khangle. Manipur ngangnaba lakiba security force amadi president role langakliba famnaiba sengna Manipur haibasi karino masak muna khangdabagi mami sauna tari phibam asina Manipur mawong maril tadana mathong maram khangdana lehali India lengangna asum leithoktuna leibagi mahuta ahen mamineng changbidrabadi miyangi asawba noma nomagi hengalakani haina sufongdoki.